मियोई लिसिंग क्या सर ग्यादुन सेनापति द थुंगालेन मुइबा तराम ओख्रे अखोइना नगागी पुआरी कैदौनुंग काउथुकलोइदबनी मुइबा फ्रेमवर्क एग्रीमेंट युमफम ओइबे इंडो नगा पॉलिटिकल इशू की सोल्यूशन पुरकदबन हाइना नगा सीएसओ सिंग वरेप लौमिनख्रे एनएसएन आईएम की जनरल सेक्रेटरी थुंगालेन मुइबा बुंगसी नुंगथुल सेनापति डिस्ट्रिक्ट हेडक्वार्टर दा नगा मियोई लिसिंग क्या ना हराउ तयाम ओख्रे यूनाइटेड नागा काउंसिल यूएनसी न मपुंग ओइन सिंदुना तराम ओपगी थोरम मधु सेनापति डिस्ट्रिक्ट हेडक्वार्टर की स्टेडियम दा पांगथोकी मसागी सै मौद्रागा मथु सुरबा नागा पॉलिटिकल इहवसिगी लुसिंगबा थुंगालेन मुइबाबु डिस्ट्रिक्ट असिगी मियाम न मपुंग फाना सरुक यादुना महाकु तराम ओकनबा ngasi डिस्ट्रिक्ट असिगी महिलोइसंग सिंग लानाई एस्टैब्लिशमेंट सिंग ललोन इति की थबक सिंग अमदी ट्रांसपोर्ट सर्विस की थबक पुनमक ngasi नोमगी ओइना लेप्तुना लुसिंगबा सिबु ओकनबा आंगनबदगी हौनबा आंगनबदगी हौना मियाम सेम सादुन लाइनखि नागाना खुंदाब सेनापति डिस्ट्रिक्ट असिगी मैकई क्यादगी लाकपा मियोई सिंग अमनि नागा ताब डिस्ट्रिक्ट सिंगी मियोत सिंग याउना मियोई लिसिंग कुंथ्रा रोमना वेटरन नागा लुसिंग बसिबु तराम ओकनबा डिस्ट्रिक्ट हेडक्वार्टर लानखि डिस्ट्रिक्ट असिगी मियाम कुमै अमगी मतौगुमना हराउतियाम अमसुम नाट की जगोय अमदी इसै सक्तुना मुकुत नागा फ्लैग पाइदुना मुइबाबु लंबीदगी हौना परेंग परेंग लेप्तुना तराम ओखि नागालु सिंबसिना हेलीकॉप्टर सेनापति डिस्ट्रिक्ट हेडक्वार्टर थुंगलबगा हेलीपैड असिदा हाना ngaidunu lairaba यूनाइटेड नागा काउंसिल यूएनसी ट्राइबल होहो सिंग एसोसिएट यूनिट सिंग ऑल नागा स्टूडेंट एसोसिएशन मणिपुर अंसम नागा वुमेन्स यूनियन एमडब्ल्यूयू अमसुम एनएसएन की ऑफिशियल सिंग तराम ओखि हेलीपैड की थौरम पांगदोकफम स्टेडियम फाउबगी लंबीदा लाकपदा रॉयल ब्रदर मोटरसाइकिल क्लब ना नागयेत मोबाइल तोंगलिबा गाड़ी बुंगाखि लंबीदा मियामना नाट की फिजोल सिंग सेतुना खुत नागा नेशनल फ्लैग हाइदुना माखु तराम ओखि नागा लुसिंगबसिना थौरम मफम हेक योरकपदा नागा पीपल्स ऑर्गेनाइजेशन एनपीओ की प्रेसिडेंट क्यूबा पीटर न तराम ओकपगी वरोल पिखि तुंगना नागा ट्राइब कुनगा मथुय अमसुम एपेक्स सिविल सोसाइटी ऑर्गेनाइजेशन सिंग की म्यूट सिंग अमसुम कल्चरल प्रेजेंटेशन तौकी अमदि नाट की जगोई इसाई की थौरम सिंग उखि तराम ओपगी थौरम अदुबु मपुंग ओइना सिल्लिबा यूनाइटेड नागा काउंसिल यूएनसी न थौरम की मनुंगजना नागा पीपल्स डिक्लेरेशन सु मियाम लौथोखि डिक्लेरेशन अदुदि इंडो नागा पॉलिटिकल टॉक असिदा नागा मियाम की इंटरेस्ट अमदि हकपुनमक दायित्व लौरिबा एनएसएन जीपीआरएन की कलेक्टिव लीडरशिप ता नागा मियाम न थाजब थंबा अमदि गवर्नमेंट ऑफ इंडिया अमसुम एनएसएम अनि की मरकता कुमजा इंग्लिश सिंग अनि के तरागा मंगा की अगस्त अहुमदा साइन तौनखिबा फ्रेमवर्क एग्रीमेंट युमफम ओइरगा नागा पॉलिटिकल इशू असी नागा मियाम की अपाम मतुंगिन वरोइसन अमा पुरकपा हाइबा वाफम असिदा नागा मियाम अमतु ओइना लेमिनाबा हाइबसिने नागा पीपल्स डिक्लेरेशन अदु यूएनसी अंसम एनडब्ल्यूयू एनपीएम HR ट्राइब होहो सिंगी प्रेसिडेंट सिंग डिस्ट्रिक्ट एपेक्स बॉडी सिंगी प्रेसिडेंट सिंग नागा विलेज की चीफ हेडमैन सिंग पुन खुयेक पीरी हाइरी गाड़ी एक्सीडेंट नुपी अमा लेखिद्रे ngasi nungtul pung ohum khar helakpara thobal yari poklambi की फाउटेन मनिंग लेकाई प्लेग्राउंड मनाक्ता थौबालोमदगी थौरक तता टिपर अमना थोंबदा होंडा एक्टिवा थौरक बिनुपी अमा लेखिद्रे पुलिसदगी फंगबा पावगी मतुंगिना लेखिद्रा बिनुपी अदुगी ममिंग खोइरम अंगबी पारसिनी देवी सै कुंथ्रा मतुइ मपुरोइबा के हाइस लिनिन खावी लौरेमम अवांग लेकाई दिगिनी माकी हक्सांग पोस्टमार्टम गी दमक जेनिम्स मोक्ता थमख्रे सेनबा तता टिपर अमरी ड्राइवर पुलिसना फाबगा लोइना यारीपोक पुलिसना थाउदो असगी माताना केस मा लखतख्रे हाइरी गवर्नमेंट एम्प्लॉई सिंग अकनब खोंजंग संगसिंगदौरी मणिपुर गवर्नमेंट की एम्प्लॉई अमसुम पेंशनर सिंगी DADR सेंट्रल गवर्नमेंट की एम्प्लॉई सिंग मानब पीगदबनी हाइबा डिमांड तौदुना एम्प्लॉई अमदी पेंशनर सिंग डिस्ट्रिक्ट खुदिमक खोंजंग संगसिंगदौरी तायल लैबा मॉडल हायर सेकेंडरी स्कूल ओजा सिंग मिफम पांथोक्लब मतुंग पावगी मिफम मणिपुर गवर्नमेंट सर्विसेस फेडरेशन की वाइस प्रेसिडेंट एल सरना मथकी वफम फोंदोक्लदुम हाकना हाई स्टेट एम्प्लॉई पेंशनर की DA DR चाद कुंथ्राग मापन लेबदगी चाद अहुमखक हेंगतनबा गवर्नर इन काउंसिल अयाबा पिखिबसि मतिक चादी सेंट्रल गवर्नमेंट एम्प्लॉई की DA DR चाद यांखैगे निपान यौख्रे लोइनना युमथंगनरिब स्टेट सिंग असम अमसुम अरुणाचल प्रदेश की DA DR चाद यांखैगे मंगा पीरी अदुबु मणिपुर की ओइना चाद कुंथ्राग मापन पीरमबदगी चाद अहुम हेंगतबा असि एम्प्लॉई सिंग अपाम की मयुक्तनि
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯕ꯭ꯂꯦꯛ ꯕꯦꯖ ꯊꯦꯠꯇꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 28ꯗꯒꯤ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯇꯦꯕꯜ ꯇꯦꯅꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯗ ꯂꯩꯕ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯔꯦꯡꯀꯤꯡ ꯇꯤ ꯇꯣꯔꯅꯥꯃꯦꯟꯠꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 1988 ꯏꯟꯗꯣ ꯆꯤꯅꯥ ꯉꯝꯈꯩ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 10ꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯕꯅ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯍꯤ 2ꯒ ꯊꯥ 5 ꯍꯦꯜꯂꯛꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕ ꯍꯤꯡꯁꯥꯇꯅ ꯃꯥꯡ ꯊꯥꯔꯒ ꯃꯩꯇꯩꯁꯤꯡꯗ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯅꯤ꯫ ꯐꯝꯃꯤ ꯍꯧꯕꯒꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯆꯍꯤ 2,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯔꯝꯅ ꯀꯟꯗꯨꯅ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯍꯪꯒꯠꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯌꯦꯡꯁꯤꯟꯕ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯔꯛꯂꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯉꯥꯛꯄ ꯀꯟꯕꯅ ꯈ꯭ꯋꯥꯏ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯊꯦꯡ ꯀꯌꯥꯗ ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯀꯠꯊꯣꯛꯂꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯅ ꯀꯥꯎꯕ ꯌꯥꯔꯣꯏ꯫ ꯏꯪ 1918 ꯏꯪ 1919 ꯐꯥꯎꯕ ꯆꯍꯤ 3 ꯈꯨꯟꯊꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯅꯪꯈ꯭ꯔꯕꯁꯨ ꯊꯧꯅꯥ ꯐꯔꯕ ꯃꯇꯝꯗꯨꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯋꯥꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯪ 1992 ꯊꯣꯛꯈꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯣꯏꯅꯅ ꯏꯪ ꯀꯨꯝꯖꯥ 1903 ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯜ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯏꯪ ꯀꯨꯝꯖꯥ 1938 ꯊꯣꯛꯈꯤꯕ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯜ ꯑꯗꯨꯁꯨ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡꯅ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯈꯨꯠꯁꯦꯝꯒꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯆꯠꯊꯗꯨꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2001 ꯖꯨꯟ 13 19 ꯐꯥꯎꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ NASN-IM ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯈꯤꯕ ꯄꯤꯁ ꯇꯣꯛꯀꯤ ꯃꯔꯨꯝꯗ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯐꯝ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯅꯥ ꯐꯔꯕ ꯂꯝꯗꯝꯁꯤꯒꯤ ꯃꯄꯥꯔꯤ 19ꯅ ꯊꯋꯥꯏ ꯀꯠꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯗꯤ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯊꯦꯡꯊꯥꯡ ꯀꯌꯥꯗ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯆꯠꯊꯔꯛꯈꯤꯕ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯀꯌꯥꯗ ꯊꯧꯅꯥ ꯐꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯈꯤꯕ ꯏꯪ 2019 ꯃꯦ 3 ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯤꯑꯣꯏ 250 ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 50,000 ꯍꯦꯟꯕꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ 50,000 ꯍꯦꯟꯅ ꯆꯪꯖꯐꯝ ꯂꯧꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯖꯀꯨꯔꯥꯗꯣꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯄꯨꯟꯅ ꯃꯤꯑꯣꯏ 6 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ꯫ ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜꯕꯕꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯁꯨ ꯀꯥꯎꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯕꯗ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯃꯥꯌꯣꯟ ꯑꯃꯗ ꯆꯪꯁꯤꯟꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ꯫ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯂꯥꯟꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯐꯝꯃꯤ ꯍꯧꯕꯒꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯆꯍꯤ 2ꯒ ꯊꯥ 5 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯃꯨꯟꯅꯕꯒꯤ ꯏꯍꯧꯗꯨ ꯇꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯆꯠꯊꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝ ꯃꯨꯟꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯒꯤ ꯂꯜꯍꯧ ꯆꯪꯁꯤꯜꯂꯤꯕ ꯂꯧꯍꯧꯂꯨꯞꯁꯤꯡ ꯅꯝꯊꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯒꯤ ꯃꯆꯦꯠ ꯐꯥꯛꯇꯣꯛꯂꯒ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯑꯣꯏꯕ ꯖꯥꯂꯦꯡꯉꯝ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯅ ꯂꯥꯟꯗꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ, ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ
ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯁꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯉꯁꯤꯃꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯍꯥꯛꯀꯤ ꯑꯣꯏꯕ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯐꯝꯗꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯥꯎꯖꯦꯜꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯦꯟꯗꯪ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫